Lakhipur online puthok saba February ki tang tarahumdoi sagol se numit ki Khomjinba Pao tabirasi. Ahan bada maroi Pao. Manipur da Rasniti ki waroisin purak pangam dabana PR laklaba yana leire haire. Manipur Human Rights Commission gi miyut kangbuna jiribam gi IDP singi awa ana yengsin kre. Professor Paunam Gunindro da Khomjinba Gaurahari Madhumati Mother Language Award 2025 mana piragani. Chahi asigi Assam Higher Secondary Final Exam ngasidagi rajya sinbithungna pangthoklagani. Silchar Sahara amasung manak nakpata thokpa huran chintida chenaba huran bamiyoy kunmathoi police na phare. Karimganj pu Sribhumi haina ming hongdokkibabu yaningdaba phongdokladuna warep kaya lawkhre. Laibak asigi post office singda Gramin Dak Sebak ki thabak lising kunmathoi gi mathakta online da darkhas kauri amasung Rani Colony da pangthokkiba football tournament ta Phailen FC na LAVC bu aduga Kananveng FC na Ramkaijang FC bu maithian khre. Haujik mapungoi Pao tabirasi. Manipur ki CM ki pham thadokkiba amadi Rajya Bidhan Sabha ki mifam pangthokkidaba amadi anoba CM ki ming lauthokkidaba asina Manipur da rajniti ki phibam asi chamamnaba phibam amada leiri. Ngarangsu BJP Manipur in charge oriba Sambit Patrana Governor Ajoy Kumar Bhalaga unaraba matungda MLA singa unakhrabasu kari wafam khanakibagi haiba khangmangamdana leiri. Oiragliba phibam asida mamang thabada Krista chahi lising amaga chamapan nipumapan gi matungda tararak hanna President rule thamkhraba Manipur asi amuk hanna handak amuk President rule lakadra haibasi miyamna hangnari. Pumnamag asina maram oiduna ngasigi manungda waroisin purakpa ngamdrabadi hayeng February gi tang 13 dagi Manipur da PR laklaba yana leire haina maikei kayadagi hainarakli. Jiribam gi Bidanagar da hangduna leiriba relief camp singda lanjanatuna changjafam lauduna leiriba IDP sing amadi Uchathol da leiba district hospital da Manipur Human Rights Commission gi mihut kangbo amana ngarang koina chatuna yengsinkre. Khongsat aduda mihut kangbo duna IDP amasung hospital gi official singa unaduna wari watai sanaki. Matungda nungthilda DC office gi conference hall da mifam ama pangthokki. Khongsat asigi matangda Manipur Human Rights Commission ki member Kangjam Khogendrana Jiri News Network ki paumising da phongdokladuna hai relief camp singasida chatuna wari sanabada maruoina makhoina phongdorokkibada makhoi masagi yumda karamba matamda hanjan hanbikadabano haiba wafam sing amadi health care gi matangda thengnariba wafam kaya su phongdorokre hairi. Wakat phongdorogliba kaya si lengakta haiduna commission na policy ama thamduna settle tawnanaba honaragani hairi. Ekoi Manipur Human Rights Commission na jirida laiba koi khongchatsi jiri kitang koi imphal leju kitang outskirt ore adigi communication phataba adigi IDP lai myam sira thengri ba awa basing kari kari lege huji huji Manipur ki conflict ki matungina mayam si awa basi koi commission na yengchen mam choi habi koi madu khongchat lakpani chale koi relief camp khra chale te mapam khra chale adu ayam bagi laiba Laiba IDP lai myam si hangim question si koi kayam kuina relief camp da lege dage sarkar na masi koi matam timeline dom pibiu hai jam toina hang adagi health ki matang da pjiri da lai ba hospital si am phajana thabak tong do khotaba adugu magi nungai taba silsa da sapai awaba thengba adugu mayam ama lebagi khang lai makhoi da angangi rais tambagi di hujik ni hau government gi school private school da thari hai koina the Amaruina emphasis PBI is health aduga makoi ki settlement ki posima am kana thame masi hoi commission na sarkar da masi dongan ba policy bu puthoga madu settle to bi alawai kalo sima koi commission sang ki thamni dum makha tabda ye koi district hospital yengogini aduga madugi dagi phangpa adi urukan da koi ke war pa do kai lege do mayam thambe. International Mother Language Day gamari lenana Sahitya Thopanglup Imphalna handak chahi gi oina saknairaba language activist Professor Paunam Gunindro da Khomjinba Gaurahari Madhumati Mother Language Award 2025 mana piragani. Manipuri lon bu hena chakhananaba
मालेमदा मसागी मयेक अमदी कल्चर बु सक्ताकनब होनबदा महाकी थौदांग कयाबु इकाई खुमनरदुना लाकलिबा फेब्रुआरी की कुनमाथोइदा साथौलुपना इंटरनेशनल मदर लैंग्वेज डे की निमित्ता मनासी प्रोफेसर पाउनम गुनिंद्रोदा लांथोकलगनी महाक हौजिक मणिपुर यूनिवर्सिटी ऑफ कल्चर की वाइस चांसलर ओइरे स्टेट सेंट्रल लाइब्रेरी ऑडिटोरियम दा पांथोकदबा थौरमसिदा चीफ गेस्ट ओइना अकादमी अवार्डी युमलेम्बम इबोमचा अमसुंग प्रेसिडेंट ओइना साहित्य सेवा समिति कक्सिंग की प्रेसिडेंट खेत्री बीरा सरुक यारगनी हाइरे मना असिदा सेल ओइना लुपा लिसिंग तरा साइटेशन अमा अमसुंग सोल अमा यावरे आसाम हायर सेकेंडरी फाइनल एग्जाम 2025 ngasiदगी हौदुना राज्य सिनबा थुंगना पांथोकलगनी महिरोई लाख अहुम की मथक्ता तोंगान तोंगानबा सेंटर चनिपान ग यांखै तरुकता हाइरिबा परीक्षा सिदा सरुक यागनी पनबा याय हंदकी परीक्षा सिदा नुपी महिरोई मसिंगना नुपा महिरोई की मसिंगदगी हेना सरुक यागनी अमरोमदा राज्य असिगी SSLC फाइनल एग्जाम ना लाखलिबा फेब्रुआरी की तांग 15 दगी हौदुना पांथोकलगनी सिलचर शहर अमसुंग मनाक नकपदा तोयना थोकपा हुरान चिंथी की थौदोकता चेनबा हुरान बमियोय कुनमाथोय ngarang ayuk anganbada पुलिस ना भारे पुलिस ना रांगेरखारी घुंगुर मालुग्राम रोंगपुर नेशनल हाईवे अमदी शहर की तोंगान तोंगान मफमदगी हुरान बा अमदी दाकात तौबगी थौदोकता चेनबा मखोय कुनमंगा अमुक्ता दफादुना वाहंग पावंग चथखरे मखोयदगी LED TV मोबाइल फोन अमसुंग अतै पोलम कया सुफागतखरे हाइरे हिरमसिगा मरी लेना कासारगी SP नुमल महतना पाउमिसिंगदा सुमना फोंदोखि स्थानीय राइजे তেওঁলোকে আহি আমাৰ ওচৰত কিছু আপত্তি দৰ্শাইছিল যে কিছুমান দুই এটা সৰু সুৰা চুৰিৰ ঘটনা হৈছে শিলচৰ মহানগৰত আৰু এই যি চুৰিৰ ঘটনা হয় এই চুৰিৰ ঘটনাবিলাক সাধাৰণতে যিবিলাক ইয়াত মানে সাধাৰণ লোক আছে সাধাৰণ লোকক बहुत परिमाणे प्रभाव पेलाय गतिके এই কাৰণে আমি এটা বিশেষ অভিযান কৰিছিলো এই হৈ থকা চুৰিৰ বিৰুদ্ধে এটা জোৱা নিখা আমি এটা বিশেষ অভিযান আৰম্ভ কৰিছিলো আৰু তিনটা দল আমি ইয়াত গঠন কৰিছিলো তিনিজনকে আমি এজন ইনস্পেক্টৰ আৰু এজন DSP ৰ আন্ডাৰত এটা টিম গঠন কৰি ইয়াতে সদৰ থানাতে ৰাতি 1 বজাত আমি ব্ৰিফিং কৰিছিলো তাৰ পাছত আমি গোটেই সদৰ থানাৰ এৰিয়া অঞ্চলত আমি এটা বিশেষ অভিযান চলাইছো আৰু এই অভিযান কালত 21 জন চুৰ যিসকলে বিভিন্ন ধৰণৰ চুৰি কাৰ্যত সংগঠিত কৰি আছে আৰু জড়িত হৈ আছে তেওঁলোকক আমি ৰাতি আটক কৰিছিলো আৰু আটক কৰাৰ পাছত তেওঁলোকক ইন্টাৰগেশন কৰাৰ পাছত আমি কিছু সংখ্যক সামগ্ৰী আমি জব্দ কৰিবলৈ চুৰি হোৱা সামগ্ৰী জব্দ কৰিবলৈ আমি সক্ষম হৈছো এই 21 आदमी है 21 आदमी को हम लोगों ने रात को हम लोगों ने अरेस्ट किया करीमगंज की बिपिन चंद्रपाल स्मृति भवन नगरांग डिस्ट्रिक्ट असिगी यामलब मियामना सरुक यादुना करीमगंज जिलाबु श्रीभूमि हाइना मिंग होंदोखिबबु यानिंगदब फोंदोकलदुना कन्वेंशन अमा पांथोखरे थौरमदुदा प्रेसिडियम मेंबर ओइना एडवोकेट अरुणांशु भट्टाचार्य रजत चक्रवर्ती निर्मल कुमार दास डॉक्टर माइमोम शांति कुमार सुनीत रंजन दत्ता एडवोकेट सुब्रतो कुमार पालना चिंबा मियोइसिंग सरुक जाखि थौरमसिदा जिला असिगी मिंग होंदोखिबबु यानिंगदब फोंदोकपगा लोइनाना जिला असिगी खुंगंग चतुना खुंजा सिंगा लोइनाना खोंजंग कया चंगसिनबा हाइबना चिंबा वारेप कया सुलौखरे हाइरे थौरमदा सरुक जाखिबा मितै राइट्स एक्टिविस्ट डॉक्टर माइमोम शांति कुमार ना हाय डिस्ट्रिक्ट अमगी मिंग होंबगी दमकता डिस्ट्रिक्ट अदुदा लैरिबा मियामगी मोट लौफम थोकपनी अदुबु लौखिदे अमसुंग डिस्ट्रिक्ट की ममिंग होंबगी मरम से करिनो कॉन्स्टिट्यूशन ना हाइरे करिगुंबा डिस्ट्रिक्ट अदुगी ममिंग ना मरम ओइरगा कांगलुप मसेल उंखनबा लैरबदी मधु खननिंगाई ओइरे अदुबो इंग तपना लैजरिबा डिस्ट्रिक्ट अमबो हेक्तमक मिंग ओंथोकपसी चुमदे मसी कांगलुप मसेल तोखाई तानना बसिनबा राजनीति की खुजिल थौरांगनी हाइना महाकना फोंदोखे भारत सरकार की 112 इंडिया मोबाइल ऐप असिना खुदोंथीबा थोकलकपा मतमदा खुदकता मतेंग लौननबा इमरजेंसी नंबर कया ऐप असिदा डायल तौबगी खुदोंसाबा पीरे मसिदा डायल 100 की खुदोंसाबा पीबगा लोइनाना पुलिस फायर ब्रिगेड अमदी एम्बुलेंस ना चिंबा नंबर सिंग दा डायल तौबगा लोइनाना थौदोक थोकफमगी फोटो अमदी वीडियो अपलोड तौदुना मियोय अदुगी लोकेशन अदु कंट्रोल रूम दा खुदकता यहोंदुना मतेंग लोबा याय ऐप असि केंद्र की होम मिनिस्ट्री की माइकेतगी मियांगी खुदोंथिबा कया कंजबा ngamnanaba पीबा ऐप मखल अमनी
EVM की data delete tawdanaba Supreme Court na Mikhal Commission da khangan kre Mikhal da maiti horaba candidate singna kariguma matamda EVM की mathakta thajadabagi wafamda madugi pakum piba ngamnanaba EVM की data sing muthattana thamnanaba Supreme Court na Mikhal Commission da khangan kre hairi YouTuber Ranbir Elhabadiya gi mathakta laibaka sigi mafam kaya dagi handak pendaba wafam kaya thangalapagi matangda Parliament tasu masigi matangda YouTuber asigi mathakta pendaba wafam kaya phongdokre handakta Ranbir Elhabadiya na India Got Latent Soda Mahakna contestant amada pikiba comment ka henna tabada nungaitaba amadi mama mapa oibasingda thoidokna pungning sokpa wafam phongdokpagi mathakta mahakna haurakliba nahasingda phataba wakhal chelhanaba honare haina maigai kayadagi phongdoknari podcaster Ranbir Elhabadiya gi wangang adu Women and Child Development Mantri Annapurna Devi nasu National Commission for Women dagi report logodori asitanatana OTT platform sing amadi social media singda ka henba content puthokliba singi mathakta akanba thabak lokhananaba khangan kre hiramasigi matangda mahaki mathakta ITA Act ki makhada FIR ama lokhatkre aduga producer gi mafam dasu reality show adugi episode 39 mak lokthokhinaba yathang pikre panbayai podcaster Ranbir Elhabadiya asi kharani mamangda Pradhan Mantri nasu afaba podcaster amani haina mana pikrabani Beer Biceps haina mingthonba Ranbir Elhabadiya gi channel da miyoi lak marfu gi mathakta subscriber leiri Laibak asigi tongan ba post office singda Gramin Dak Sebak GDS ki branch postmaster assistant branch postmaster amadi Dak Sebak na chingba ki thabak lising kunma thogi mathakta online da darkas kauri metric natraga class 10 pass taruba masagi chahi 19 dagina chahi 9 gi manungda laiba candidate singna March ki tang ahum gi manungda online da registration tawnana ba hairi adubu luri badi Assam gi oinadi meitei macha singna thabak asi thabada apanba oiragani maramdi Barak Tampak ki jila ahum da leiriba singna class 10 gi final exam da Bengali subject lawrakpa oigedabani hairi aduga Bodoland Territorial Council gi area gina Boro aduga ataina Assamese lawrakpa oigedabani haina palli Rigunlung Youth Star Club na sinduna Rigunlung Village Rani Colony Part 1 Kasar gi sanabungda chathariba kuntrani thoi suba Haipai Rani Gaidinlu Nonga Kumon ga mari lenana pangthokliba football tournament ki ngarang sanakiba match ta Phailan FC na LAVC Timbu goal manga sunu da maitiba pikhi ani suba match ta Kananbheng FC na Ramgaijang FC bu goal ani sunu da maitiba pikhi match sing asida Amazing Rongmai Paugai Rongmai amadi Daisinlung Rongmai na center referee amadi assistant referee ki thodang pubikhi Nungairaba pau yoga acupressure amadi physiotherapy gi matengna atomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin biragu Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phoba layengzari Mobile number 8638 078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath hot water immersion bath chiropractic bone setting yoga infrared clinical magnetology chakramat spinal neuromassage acupuncture acupressure sirodhara massage na chingba chawkhatlaba mahusa gi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari
Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin birago energy healing center Rongpur Park 2 aduga city chamber na first floor Smile Market Central Road Silchar 1 dani advance booking ki damak mobile number 9395732456 number asida call tawbirak na maning singjari Khomjinba Pao Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba doctor ke ana layenga dori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana singba gi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung taruk phawba layenga dori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung taruk phawba layenga dori adongi khudongchaba matungina mobile number 9612167161 number asida mangjauna na booking tobina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi magi dagi khangalakli Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Manipur da rajniti gi waroisin purakpa ngamdabana PR laklaba yana leire haire Manipur Human Rights Commission gi mihut kangbuna jiribam gi IDP singi awa ana yengsinkhre Professor Paunam Gunindro da Khumbong Mayum Gaurahari Madhumati Mother Language Award 2025 mana piragani Chahi asigi Assam Higher Secondary Final Exam ngasidagi rajya sinba thungna pangthoklagani Silchar Sar amasung marak nakpato thokpa huran chinthida chenaba huran bamioi kunmathoi police na phare Karimganj Pusribhumi hainaming hongdokkibabu yaningdo phongdokladuna warep kaya laukhre Laibak asigi post office singda Gramin Dak Sebak ki thabak lising kunmathoi gi mathakta online da darkhas kauri amasung Rani Colony da pangthokkiba football tournament ta Phailen FC na LAVC bu aduga Kananveng FC na Ramkaijang FC bu maithian khre Lakhipur online YouTube channel gi paw sandok jaba ngasigi oinadi matang asida loijare